side mirror do tamna chungtharaga salai do macha da mit yeng thami aran bathaba kama tawurabanina yaitambai pada pakhatli miyam tinba maraka sida kari harakadra khanna mathamoy adu su chungnaba phawri salai du wangang de athawu mit yeng amade macha sida yammunni yengli chamni yengba mit yeng nate wahai kaya phumliba mit yengni mafam semaktada ngangchera khatra haina khanbani adumakti tawramde salai do mafam adudagi chatki mapasina chakrabaso yaitam magi mi paibadi hojuk phawba inthau haiba yadri nupa magi matau do uraga maina wimana su haire yamdangan hanjina batawro alsingi michai da batarina alase yaitam magi matau do mausaga mana khidre wakhal do itaw taw bagum tawri karigomba wahai kharade mapa ibungo salai relga soidana ngangnarani haibase mainu wimana su khangladuna kaisumda khanganu chamna tinabane na hayo yaitamba khumde gari da tapna kakhatlaga start tawna bahone kuina sangna leithabada uphabu ore khalladuna nupi du suphat kakhatle wamayam mangang banupa mana asumna tumin lesin khiba seda ichik bagum tawi mainu bi haipam khangde karamna thinjin gani haibasu khangde masu gari aduda tumina dumak tongli onthokna matang chada ba haibaduni khanghaudana lakhiba nongthang adubo akha karau yaw bahuragli kithi kirum tauna mainobi masa tasili aying badubaso kanna khangli kummamagi nongju maso mawong mandana chutharagli khara kiklambadagi mapum phana chuthaba haibadu oiragli waiting shed amagi mapada gari du thuna khami nupi adu suthuna kumthai nahak thupkise haidana mafam adu da changi ayingba matam ko oire nong ning set marak asida nupi du yamni ingnaba mali masata silaga kana lepli nungsiru ba haibadu oibana thamoida nungai daba phauchari ba haibadoni matakta litliba jacket adu phatlau thoklaga maina wi mangonde insenbi darura bi mixna ani duna maina bi yam tapna nupa asida yengkhatli ingni yengliba mit yengli nong marakta ngai hak leurabanina yaitambu phajana chotli nupa asigi murum thukibana maina wi madi ka hena bu chotpo oide mamai mamita chotliba nong kharado makhut khutchoi sing aduna leithokna ba hotni nupado mataudu uraga karigumba ma piningbagi maongda masagi back side aduda yengi chendo hangdoklaba matong yamna chamba angauba rumal ma puthore hek yengbadadi achamba rumal mali adubu khara khaje hangduni yengluragadi maguntana yomla boiramle wai haiba mayek asida langna phajana loli lap symbol amaso pikna happy yengbada tasengna phajai mamal yama pocha kama leiduna khudolina sizna bangam dragaso rumal simatangdi chahi hawrapa numit asida khudol tamjage haina khanbani adubu mainu bingam khidre miko basida pira sira haina khanbani ma hujik sungamdri rumal aduda adubu yengthamduna leiri adubu khanghaude yaitamba mana taplakre usani pirapo yadabo paisa loi cholabani mamutanaka fazana yengbiba natte rumal du phatlawraga achotpa singdo taithokna ba hotnakre ahing tumdana lon khiba rumali nupasina ubi khidaba sida nupidu mathai wajana mamit suktuni yengli nong sukhara patharakle chatpa yabagi matang oirakle mainu biwaso wangangle chalasira chalase si chegi rumal yaitamba makut tingthoklaga rumal adu bloksala haidana haire marau leiba mi engama mainu wimana so yamunni yenglai lamhenba ngang asida karibo haining lebano khanna yaitamba ingangai o aisudogen phajim birage mod kramali ase hairaga yaitamba rumal do pocket nam sinkre kongrau gi pocket adu namsil kraba rumal adu mainu wimana de yam hakchane yengli mainu wima bo hana mayum tan thilamlaba matong yaitamba mayum da mukhanjulakle leiramgani khangna changlakpani haibaga tawbaga salaido machabu ngaiduna leiramle mama sananu so mapagi nakala sida phamlami salai khondu chawkhatuna hey nangai ko mama buki drabaso
ꯃꯃꯥꯒꯤ ꯋꯥꯕꯨ ꯊꯋꯥꯏꯅ ꯆꯠꯇ꯭ꯔꯕꯁꯨ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯂꯥꯏꯕꯨꯗꯤ ꯌꯥꯏꯇꯝꯕꯅ ꯀꯤꯅ ꯆꯠꯆꯩ. ꯕꯕꯥ ꯀꯩ ꯂꯩꯔꯒꯦ? ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯃꯗꯨ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯀꯤꯔꯦ ꯍꯥꯏꯗꯅ ꯌꯥꯏꯇꯝꯕ ꯇꯨꯃꯤꯟꯅꯗꯤ ꯂꯩꯁꯤꯟꯗꯦ. ꯏꯇꯞ ꯇꯞꯅ ꯑꯗꯨꯃꯛ ꯈꯨꯝꯃꯤ. ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯍꯩ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯄꯨꯜꯂꯒ ꯅꯪꯕꯨ ꯃꯤ ꯑꯣꯏꯕ ꯉꯝꯈꯤꯒꯗ꯭ꯔꯣ? ꯃꯊꯣꯡ ꯆꯥꯗꯕ ꯀꯅꯥ ꯑꯩꯅ ꯄꯨꯟꯈ꯭ꯔꯒꯦ ꯕꯕꯥ? ꯃꯁꯤ ꯑꯉꯥꯡꯁꯤ ꯃꯆꯤꯟ ꯁꯝ ꯈꯨꯝꯃꯤꯅꯤ ꯃꯁꯦ. ꯃꯆꯥ ꯑꯁꯤꯕꯨ ꯐꯨꯕꯤꯈꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯁꯅꯥꯁꯨ ꯋꯥ ꯉꯥꯡꯂꯛꯏ. ꯕꯕꯥ, ꯐꯤꯡꯒꯠꯄꯤꯗꯕꯤꯗ ꯏꯪꯅ ꯇꯞꯅ ꯉꯥꯡꯅꯕꯤꯌꯨ ꯀꯩꯗꯧꯔꯒꯦ? ꯀꯩꯔꯣꯏ ꯂꯩꯀꯥꯏꯁꯤꯡꯁꯤ ꯂꯣꯏꯅ ꯇꯥꯟꯅꯈꯤꯕ ꯇꯥꯔꯦ. ꯇꯥꯏꯅꯐꯝ ꯈꯪꯗꯅ ꯂꯩꯔꯝꯕ ꯁꯂꯥꯏꯗꯣ ꯁꯅꯥꯗ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯛꯏ. ꯍꯩ, ꯆꯥꯎꯔꯛ ꯁꯥꯡꯂꯛꯂꯦ ꯍꯥꯏꯗꯅ ꯅꯆꯥꯁꯤꯅ ꯑꯩꯉꯣꯟꯗ ꯃꯨꯛꯀꯠꯂꯒ ꯈꯨꯝꯂꯤꯕꯁꯦ ꯅꯪ ꯅꯅꯥꯗꯨ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯣ? ꯍꯣ ꯑꯗꯨꯕꯣꯕ ꯑꯉꯥꯡꯒ ꯃꯥꯟꯅꯩꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯐꯖꯅ ꯍꯥꯏꯕꯤꯕ ꯌꯥꯗꯕ꯭ꯔꯥ ꯁꯤꯅꯤ. ꯁꯂꯥꯏꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯆꯥꯁꯤꯗ ꯑꯃꯨꯛꯁꯨ ꯑꯣꯟꯁꯤꯜꯂꯤ. ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯍꯥꯏꯅꯕꯗꯤ ꯆꯤꯟꯊꯣꯛꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯃꯤꯠꯁꯤꯃꯛꯅ ꯎꯔꯦꯗꯅ ꯑꯩ. ꯕꯕꯥ, ꯑꯩꯈꯣꯏꯗꯤ ꯆꯨꯝꯅ ꯁꯨꯝ. ꯍꯩ, ꯋꯥ ꯃꯈꯥ ꯇꯥꯒꯅꯨ. ꯅꯪꯒꯤ ꯑꯦꯛꯖꯥꯝ ꯁꯦꯛ ꯂꯣꯏꯕꯒ ꯅꯪ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏ. ꯁꯋꯥꯏꯗ ꯁꯨꯝ ꯂꯩꯔꯒꯗꯤ ꯅꯪ ꯁꯣꯏꯗꯅ ꯃꯥꯡꯒꯗꯧꯔꯤꯅꯦ ꯅꯪ. ꯕꯕꯥ, ꯑꯩ ꯌꯨꯝꯗ ꯁꯨꯝ ꯂꯩꯅꯤ. ꯂꯥꯏꯔꯤꯛꯁꯨ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯇꯝꯒꯅꯤ. ꯃꯗꯨ ꯑꯩꯅ ꯌꯥꯗꯦ. ꯃꯗꯨ ꯑꯩꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇꯅꯤ. ꯕꯕꯥꯅ ꯌꯥꯗ꯭ꯔꯒꯁꯨ ꯑꯩꯗꯤ ꯁꯤꯗ ꯁꯨꯝ ꯇꯝꯅꯤ. ꯀꯔꯤ? ꯑꯁꯤ ꯍꯥꯏꯔꯒ ꯁꯂꯥꯏ ꯃꯆꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯈꯪꯊꯥ ꯊꯥꯖꯤꯟꯈꯤ. ꯌꯥꯏꯇꯝꯕ ꯌꯥꯝ ꯁꯥꯎꯅ ꯃꯄꯥꯗ ꯃꯤꯠ ꯈꯥꯅꯤꯡꯂꯝꯂꯒ ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯀꯥꯈꯠꯈꯤꯔꯝꯃꯤ. ꯔꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯁꯥꯐꯨ ꯀꯟꯅ ꯊꯤꯡꯖꯤꯜꯂꯤ. ꯑꯗꯨꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯩ. ꯎꯔꯛꯏ ꯃꯃꯤꯠꯇꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯂꯩꯔꯝꯕ ꯑꯋꯥꯕꯗꯨ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯏ. ꯃꯉꯥꯎ ꯊꯤꯕ ꯅꯨꯄꯥꯅꯤ. ꯃꯣꯟ ꯑꯃꯃꯨꯛ ꯊꯨꯅ ꯀꯣꯟꯁꯤꯜꯂꯒ ꯑꯔꯣꯏꯕꯤꯗ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯈ꯭ꯔꯦ. ꯅꯣꯛꯂꯤ ꯃꯤꯅꯣꯛꯁꯨ ꯑꯃꯛꯄ ꯌꯥꯎꯗꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯍꯜꯂꯤ. ꯁꯦꯡꯂꯕ ꯃꯤꯅꯣꯛ ꯑꯗꯨꯅ ꯁꯥꯡꯇꯛ ꯇꯧꯕ ꯃꯁꯝ ꯑꯗꯨꯒ ꯀꯌꯥꯗꯤ ꯍꯦꯛ ꯐꯖꯔꯦ. ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯀꯣꯟꯁꯤꯜꯂꯤꯕ ꯃꯣꯟ ꯑꯗꯨꯗ ꯌꯥꯏꯇꯝꯕ ꯁꯨꯔꯨ ꯅꯩꯁꯤꯜꯂꯤ. ꯔꯣꯃꯥꯟꯇꯤꯛ ꯃꯨꯠꯇ ꯁꯥꯒꯠꯂꯒ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯆꯔꯤꯕ ꯍꯥꯏꯕꯗꯨꯅꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ. ꯅꯥꯂꯤꯅꯤꯗꯨ ꯌꯥꯝ ꯇꯍꯥꯅ ꯌꯥꯏꯇꯝꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯃꯃꯥ, ꯅꯪꯒꯤ ꯔꯨꯃꯥꯜꯁꯦ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦ. ꯌꯥꯏꯇꯝꯕ ꯏꯉꯛ-ꯉꯛꯅ ꯅꯥꯂꯤꯅꯤꯗ ꯌꯦꯡꯉꯤ. ꯀꯅꯥꯒꯤ ꯔꯨꯃꯥꯜꯅꯣ ꯍꯥꯏꯁꯦ? ꯃꯥꯃꯣꯒꯤ ꯈꯣꯡꯒ꯭ꯔꯥꯎꯗ ꯌꯥꯎꯔꯝꯕꯅꯤ. ꯔꯨꯃꯥꯜꯁꯦ ꯌꯥꯝ ꯐꯖꯩꯌꯦ. ꯑꯩꯒꯤ ꯑꯣꯏꯔꯒꯦꯕ. ꯍꯩ, ꯑꯗꯨꯗꯤ ꯌꯥꯔꯣꯏꯍꯦ. ꯏꯁ, ꯂꯦꯛꯁꯤꯜꯂꯤꯁꯦ ꯌꯦꯡꯉꯨꯀꯣ. ꯐꯖꯕ ꯑꯊꯤꯕ ꯇꯨꯀꯥ-ꯇꯨꯀꯤ ꯊꯤꯈ꯭ꯔꯕ ꯅꯥꯂꯤꯅꯤꯅ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯗꯗꯤ ꯌꯥꯏꯇꯝꯕ ꯉꯛꯇꯕ ꯅꯠꯇꯦ. ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯝꯖꯈ꯭ꯔꯕꯅꯣ ꯈꯪꯗꯦ. ꯅꯥꯂꯤꯅꯤ ꯃꯈꯥ ꯇꯥꯅ, ꯃꯃꯥ, ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯀꯩꯗꯧꯔꯒꯦ? ꯁꯤ ꯌꯥꯝ ꯐꯖꯩꯌꯦꯕ. ꯑꯩ ꯌꯥꯝ ꯄꯥꯝꯃꯤꯃꯤ. ꯌꯥꯏꯇꯝꯕ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯥ ꯇꯞꯅ ꯍꯧꯒꯠꯂꯒ ꯅꯥꯂꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯤꯕ ꯔꯨꯃꯥꯜ ꯑꯗꯨꯗ ꯌꯦꯡꯉꯤ. ꯑꯍꯣꯡꯕ ꯂꯩꯇꯦ. ꯉꯔꯥꯡ ꯎꯈꯤꯕ ꯑꯗꯨꯒꯨꯝ ꯉꯁꯤꯁꯨ ꯔꯨꯃꯥꯜ ꯑꯗꯨꯗꯨꯃꯛ ꯏꯆꯝ ꯆꯝꯅ ꯎꯔꯤ. ꯅꯥꯂꯤꯅꯤꯁꯨ ꯃꯈꯥ ꯇꯥꯅ ꯒ꯭ꯔꯤ ꯍꯦꯛꯇ ꯇꯛꯁꯤꯜꯂꯤ. ꯑꯩꯒꯤ ꯑꯣꯏꯖꯔꯒꯦꯕ ꯀꯣ, ꯑꯩ ꯌꯥꯝ ꯄꯥꯝꯃꯤꯕꯁꯦ. ꯑꯗꯨꯕꯨ ꯀꯩꯗ ꯐꯖꯔꯒꯦ? ꯍꯣꯔꯦꯟ ꯑꯃ ꯂꯩꯕꯤꯒꯦ. ꯁꯤꯗꯤ ꯗꯨꯀꯥꯟꯗꯁꯨ ꯌꯥꯎꯔꯝꯗꯣꯏ ꯃꯥꯟꯗꯦ. ꯑꯝꯇꯁꯨ ꯎꯗ꯭ꯔꯤꯌꯦ. ꯑꯩ ꯑꯣꯏꯖꯔꯒꯦꯕ. ꯊꯧꯔꯥꯅꯤ ꯃꯆꯥ, ꯅꯪ ꯑꯗꯨ ꯌꯥꯝ ꯄꯥꯝꯃꯤꯗꯨꯅ ꯀꯩꯒꯤꯅꯣ? ꯁꯤꯕꯨ ꯃꯥꯃꯣꯒꯤ ꯅꯠꯇꯕ꯭ꯔꯥꯅꯦ? ꯃꯥꯃꯣꯒꯤ ꯃꯤꯡꯁꯨ ꯌꯥꯎꯔꯤꯁꯤꯗꯤ. ꯌꯥꯏꯇꯝꯕ ꯇꯤꯡ ꯂꯥꯎꯏ. ꯅꯥꯂꯤꯅꯤꯒꯤ ꯃꯅꯥꯛꯇ ꯇꯍꯥꯅ ꯆꯪꯁꯤꯜꯂꯒ ꯔꯨꯃꯥꯜ ꯑꯗꯨ ꯇꯥꯞ ꯂꯧꯏ. ꯅꯥꯂꯤꯅꯤ ꯉꯛꯅ ꯅꯨꯄꯥ ꯑꯁꯤꯗ ꯌꯦꯡꯂꯤ. ꯑꯗꯨꯛ ꯃꯒꯨꯟ ꯂꯩꯕ ꯔꯨꯃꯥꯜ ꯑꯃ ꯑꯣꯏꯔꯝꯕꯁꯤꯗꯗꯤ ꯌꯥꯏꯇꯝꯕ ꯃꯃꯣꯟ ꯅꯣꯛꯂꯤ. ꯔꯨꯃꯥꯜ ꯑꯁꯤꯗ ꯃꯤꯠꯌꯦꯡꯁꯨ ꯊꯝꯃꯤ. ꯀꯩꯗꯧꯔꯒꯦ ꯃꯥꯃꯣ? ꯅꯪꯁꯨ ꯑꯃꯨꯛ ꯄꯥꯝꯃꯛꯑꯕ꯭ꯔꯣ? ꯅꯥꯂꯤꯅꯤ, ꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯄꯣꯠꯅꯤ. ꯀꯥꯏꯗꯒꯤ ꯂꯩꯒꯦ ꯑꯗꯨꯕꯣ? ꯑꯩꯁꯨ ꯑꯃꯗꯤ ꯄꯥꯝꯃꯤ. ꯂꯩꯕ ꯅꯠꯇꯦ, ꯅ꯭ꯌꯨ ꯏꯌꯔꯒꯤ ꯒꯤꯐꯅꯤ. ꯑꯦ, ꯃꯥꯃꯣꯗꯗꯤ ꯀꯅꯥꯅ ꯒꯤꯐ ꯄꯤꯔꯛꯏꯕ? ꯂꯩꯌꯦ, ꯄꯤꯕꯤꯅꯕ ꯃꯤ ꯑꯃ. ꯑꯣ, ꯑꯩ ꯚꯥꯞ ꯇꯥꯔꯦ. ꯄꯨꯄꯨ ꯍꯣꯏꯅ ꯌꯥꯗꯕ ꯅꯨꯄꯤꯗꯣ ꯑꯣꯏꯔꯝꯒꯅꯤꯅꯦ. ꯏꯁ, ꯍꯩꯄꯥꯗꯤꯕ. ꯐꯤ ꯁꯨꯕꯗꯨ ꯀꯣꯛ ꯁꯨꯔꯨ ꯆꯠꯂꯣ. ꯁ꯭ꯋꯥꯏꯗ ꯍꯩꯄꯥꯃꯨꯛ ꯁꯥ ꯂꯩꯔꯅꯨ. ꯃꯃꯥ, ꯄꯥꯎ ꯑꯃ ꯇꯝꯕꯤꯒꯦ. ꯀꯩ ꯑꯃꯨꯛ ꯇꯧꯔꯦ? ꯏꯆꯦ ꯌꯨꯍꯦꯟꯁꯅꯥꯗꯣ ꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏ. ꯀꯅꯥꯅ ꯍꯥꯏꯕ? ꯑꯕꯣꯛꯀ ꯏꯃꯥꯒꯅ ꯉꯔꯥꯡ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯩꯕ. ꯉꯥꯏꯈꯣꯅꯤ ꯅꯥꯂꯤ, ꯌꯨꯍꯦꯟꯁꯅꯥ ꯍꯥꯏꯁꯤꯕꯨ ꯃꯁꯛ ꯐꯖꯕ꯭ꯔꯣ? ꯃꯥꯅꯤ ꯁꯤꯗ ꯂꯥꯛꯇꯣꯏꯁꯤꯅ ꯀꯩꯒꯤꯅꯣ? ꯃꯁꯛꯇꯤ ꯌꯥꯝ ꯐꯖꯕꯅꯤ. ꯅꯨꯄꯥ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯅꯤ. ꯏꯅꯥꯛꯁꯨ ꯌꯥꯝ ꯈꯨꯟꯕꯅꯤꯉꯣ.
ꯕꯥꯃꯣꯟ ꯅꯨꯄꯤꯔꯣ ꯑꯩꯁꯦ? ꯅꯠꯇꯦꯗ, ꯃꯣꯏꯗꯤ ꯃꯩꯇꯩꯅꯤ. ꯃꯌꯨꯝ ꯍꯣꯡꯉꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅꯤ. ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯔꯨꯃꯥꯜꯁꯨ ꯑꯩꯒꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯊꯣꯛꯆꯔꯒꯦ ꯏꯕꯨꯡꯉꯣ. ꯉꯥꯏꯈꯣ ꯅꯥꯂꯤ, ꯑꯩ ꯊꯕꯛ ꯆꯠꯀꯗꯕ ꯂꯩ. ꯏꯃꯥꯗ ꯑꯝꯇ ꯍꯥꯏꯔꯝꯃꯨ. ꯄꯨꯄꯨꯅ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩꯌꯨ ꯍꯥꯏꯗꯨꯕ. ꯑꯔꯨꯕ ꯊꯕꯛꯀꯤꯅꯤ. ꯏꯃꯥꯗ ꯈꯔ ꯍꯥꯏꯌꯨ. ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ ꯍꯥꯏꯌꯨ. ꯉꯔꯥꯡ ꯐꯖꯅꯗꯤ ꯁꯥꯎꯅꯈꯤꯕꯅꯤꯀꯣ. ꯑꯁ, ꯍꯥꯏꯗꯨ ꯌꯥꯝ ꯇꯜꯂꯦ. ꯇꯜꯂꯁꯨ ꯑꯗꯨꯝ ꯍꯥꯏꯌꯨ ꯃꯤ. ꯍꯣꯏ, ꯑꯩ ꯍꯥꯏꯔꯨꯔꯒꯦ. ꯅꯥꯂꯤꯅꯤ ꯊꯣꯛꯈ꯭ꯔꯦ. ꯌꯥꯏꯇꯝ ꯃꯃꯥꯗꯤ ꯔꯨꯃꯥꯜ ꯑꯁꯤꯗꯕꯨ ꯌꯦꯡꯍꯧꯔꯤ. ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ. ꯆꯝꯆꯥ, ꯊꯦꯡꯛ ꯌꯨ. ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤ. ꯀꯗꯥꯏꯗ ꯆꯠꯀꯗꯕꯅꯣ ꯈꯪꯗꯦ. ꯅꯨꯄꯥꯗꯣ ꯃꯐꯤ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯤ. ꯄꯨꯡ ꯃꯇꯝ ꯉꯜꯂꯤꯕ ꯃꯥꯜꯂꯤ. ꯉꯁꯤꯗꯤ ꯇꯍꯥꯅ ꯇꯧꯕ ꯑꯣꯏꯗꯦ. ꯏꯪꯅ ꯇꯞꯅ ꯑꯗꯨꯃꯛ ꯂꯣꯏꯁꯤꯜꯂꯤ. ꯁꯣꯝꯗꯅ ꯃꯥꯏꯅꯧꯕꯤ ꯀ꯭ꯂꯥꯁ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯇꯥ ꯁꯤꯟꯊꯥꯒ ꯊꯣꯛꯃꯤꯟꯅꯔꯛꯂꯤ. ꯁꯤꯟꯊꯥ, ꯂꯥꯏꯔꯤꯛꯆꯗꯣ ꯃꯁꯥ ꯉꯝꯗꯦꯅ ꯍꯥꯏꯕ꯭ꯔꯣ? ꯌꯥꯝ ꯀꯟꯅ ꯅꯥꯔ ꯃꯥꯜꯂꯤ. ꯀꯩ ꯑꯣꯏꯅ ꯉꯝꯗꯕꯅꯤ ꯍꯥꯏꯒꯦ? ꯍꯥꯏꯐꯦꯠ ꯍꯪꯉꯨꯁꯤꯔꯣ? ꯃꯥꯒꯤꯗꯣ ꯅꯨꯡꯁꯤ ꯂꯩꯅꯥ ꯑꯣꯏꯔ ꯃꯥꯜꯂꯦꯗ. ꯍꯪꯗ꯭ꯔꯁꯨ ꯌꯥꯅꯤ. ꯑꯅꯤꯗꯨꯅ ꯁꯨꯝ ꯆꯠꯂꯤꯉꯩ ꯕꯤꯕꯥꯔꯦꯜꯁꯨ ꯑꯃꯨꯛ ꯊꯦꯡꯅꯔꯦ. ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨ ꯎꯕꯗ ꯕꯤꯕꯥꯔꯦꯜ ꯍꯔꯥꯎꯅ, ꯅꯤꯐꯥꯅꯤ ꯍꯜꯂꯨꯗꯣꯏꯔꯣ? ꯅꯨꯄꯥ ꯑꯃ ꯀꯣꯏꯗꯅ ꯎꯅꯅꯤ ꯍꯥꯏꯁꯨ ꯂꯩꯇꯦ. ꯍꯟꯕ ꯅꯠꯇꯅ ꯀꯩꯗꯤ ꯎꯄꯥꯏ ꯂꯩꯒꯦ? ꯑꯣ, ꯃꯗꯨꯁꯨ ꯀꯦꯁ ꯑꯔꯨꯕ ꯑꯃꯅꯤꯅꯦ. ꯏꯕꯨꯡꯉꯣ ꯍꯣꯏꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯅꯤꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯆꯪꯈꯤꯗꯣꯏ ꯑꯣꯏꯔꯝꯒꯅꯤꯅꯦ. ꯆꯪꯈꯤꯁꯤꯔꯅ ꯈꯜꯂꯤꯅꯤ. ꯃꯥꯏꯅꯧꯕꯤꯁꯨ ꯆꯪꯅꯤ ꯍꯥꯏꯕꯅꯤ. ꯄꯨꯟꯅ ꯆꯪꯃꯤꯟꯅꯍꯧꯔꯣ. ꯑꯩ ꯈꯔ ꯍꯜꯂꯝꯃꯒꯦꯀꯣ ꯑꯗꯨꯗꯤ. ꯂꯥꯏꯕ꯭ꯔꯦꯔꯤ ꯆꯪꯅꯤ ꯍꯥꯏꯕꯁꯤꯗ ꯕꯤꯕꯥꯔꯦꯜ ꯃꯥꯏꯅꯧꯕꯤꯗ ꯌꯦꯡꯉꯤ. ꯁꯤꯟꯊꯥꯁꯨ ꯃꯈꯥ ꯇꯥꯅ, ꯃꯥꯏꯅꯧꯕꯤ, ꯑꯩ ꯈꯔ ꯍꯜꯂꯝꯃꯒꯦꯀꯣ. ꯆꯠꯊꯣꯛꯎꯔꯣ. ꯁꯤꯟꯊꯥꯗꯨ ꯆꯠꯈ꯭ꯔꯦ. ꯕꯤꯕꯥꯔꯦꯜ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯤ. ꯑꯗꯨꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯆꯪꯉꯁꯤꯔꯣ? ꯆꯪꯉꯁꯤ. ꯂꯥꯏꯕ꯭ꯔꯦꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯠꯂꯤ. ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯕꯤꯕꯥꯔꯦꯜ ꯋꯥꯔꯤ ꯍꯧꯗꯣꯔꯛꯂꯝꯃꯤ. ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯤ ꯂꯣꯏꯔꯒ ꯃꯈꯥꯗꯤ ꯀꯔꯤ ꯇꯧꯒꯦ ꯈꯜꯂꯤꯅꯣ? ꯈꯟꯖꯕꯗꯤ ꯌꯥꯝ ꯂꯩꯗ. ꯇꯥꯏꯕꯪꯗ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯈꯛꯇꯅꯤ. ꯂꯦꯝꯅ ꯃꯥꯡꯍꯟꯈꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯗ ꯐꯖꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨ. ꯀꯩꯗꯧꯔꯒꯦ? ꯃꯇꯝꯗꯨ ꯌꯧꯔꯒ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ. ꯑꯗꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ. ꯀꯩ ꯋꯥꯅꯣ? ꯁꯨꯝꯅ ꯁꯨꯝ ꯆꯨꯝꯅꯍꯟꯒꯦ ꯇꯧꯕꯅꯤ. ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ. ꯀꯩꯗꯧꯔꯒꯦ? ꯍꯦꯛꯇ ꯍꯪꯉꯨ. ꯀꯩꯗꯧꯔꯒꯦ? ꯀꯣꯂꯦꯖ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯅꯨꯄꯥ ꯀꯣꯏꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯋꯥꯍꯪꯗꯨ ꯇꯥꯔꯒ ꯅꯨꯄꯤꯗꯣ ꯃꯣꯃꯣꯟ ꯅꯣꯛꯏ. ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟꯖꯤꯜꯂꯨꯗ ꯏꯆꯝ ꯆꯝꯅ ꯈꯨꯝꯂꯛꯂꯝꯃꯤ. ꯑꯁ, ꯑꯗꯨꯕꯨ ꯀꯩ ꯋꯥꯍꯪꯅꯣ? ꯅꯪꯁꯨ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯤꯁꯤꯗꯤ. ꯑꯩꯈꯣꯏꯕꯨꯗꯤ ꯅꯨꯄꯥꯅꯤꯅ ꯑꯄꯥꯝꯕ ꯑꯃ ꯂꯩꯔꯛꯄꯗ ꯑꯗꯨꯝ ꯍꯥꯏꯔ ꯀꯣꯏꯕ ꯌꯥꯏꯗꯅ. ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ. ꯑꯀꯣꯏꯕ ꯑꯃꯠꯇ ꯂꯩꯇ ꯃꯥꯏꯅꯧꯕꯤ ꯐꯥꯒꯤ ꯇꯥꯊꯣꯛꯅꯕ ꯍꯣꯠꯅꯩ. ꯑꯩꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯤꯔꯕꯅꯣ ꯈꯪꯗꯦ. ꯍꯟꯗꯛꯇꯤ ꯅꯨꯄꯥ ꯑꯝꯇꯅ ꯍꯥꯏꯕꯤꯔꯛꯇꯤꯌꯦ. ꯅꯪꯕꯨ ꯀꯅꯥꯅ ꯊꯤ ꯍꯥꯏꯔꯤꯕ? ꯑꯩꯕꯨ ꯐꯖꯕ꯭ꯔꯅꯦ? ꯐꯖꯩ. ꯅꯪꯗꯤ ꯌꯥꯝ ꯊꯤꯅ ꯐꯖꯩ. ꯑꯩꯕꯨ ꯑꯗꯨ ꯌꯧꯅ ꯊꯥꯒꯠꯄꯤꯕꯒꯤ ꯑꯆꯥꯄꯣꯠ ꯑꯃꯗꯤ ꯀꯣꯡꯕ ꯇꯥꯔꯦꯗꯅ. ꯐꯥꯒꯤ ꯅꯠꯇꯦ. ꯅꯪꯒ ꯅꯍꯥꯟ ꯊꯦꯡꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯗꯤ ꯅꯪꯁꯦ ꯐꯖꯩ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯈ꯭ꯔꯕꯅꯤ. ꯑꯁ, ꯅꯪꯒꯤ ꯋꯥꯁꯤ ꯁꯤꯗꯔꯤꯔꯥ ꯊꯥꯒꯠꯂꯤꯔꯥ ꯑꯩ ꯀꯌꯥꯅ ꯉꯥꯎꯔꯛꯀꯗꯧꯔꯦꯀꯣ. ꯂꯥꯏꯕ꯭ꯔꯦꯔꯤ ꯌꯧꯔꯦ. ꯍꯣꯏ, ꯅꯪꯗꯤ ꯀꯩ ꯂꯥꯏꯔꯤꯛ ꯄꯥꯗꯣꯏꯅꯣ? ꯈꯪꯗꯦ. ꯑꯅꯧꯕ ꯂꯥꯏꯔꯤꯛ ꯈꯔ ꯄꯨꯔꯛꯈ꯭ꯔꯦ ꯍꯥꯏꯕꯅꯤ. ꯃꯗꯨꯗꯒꯤ ꯈꯜꯂꯒ ꯄꯥꯔꯒꯦ. ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯗꯤ. ꯑꯅꯤꯗꯣ ꯂꯥꯏꯕ꯭ꯔꯦꯔꯤ ꯃꯅꯨꯡꯗ ꯆꯪꯉꯤ. ꯁꯥꯏꯟ ꯇꯧꯔꯝꯂꯕ ꯃꯇꯨꯡ ꯂꯥꯏꯔꯤꯛ ꯈꯟꯕ ꯍꯧꯈ꯭ꯔꯦ. ꯈꯣꯏꯗꯥꯕ ꯂꯥꯏꯔꯤꯛ ꯊꯤꯔꯤꯕꯅꯤ. ꯄꯥꯝꯖꯕ ꯑꯃ ꯐꯪꯈ꯭ꯔꯕ ꯃꯥꯜꯂꯤ. ꯁꯤꯠ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯒ ꯅꯨꯄꯤ ꯑꯗꯨꯗꯤ ꯄꯥꯕ ꯍꯧꯈ꯭ꯔꯦ. ꯄꯥꯅꯤꯡꯕ ꯄꯥꯅꯤꯡꯗꯕ ꯀꯔꯤꯝꯇ ꯍꯦꯛ ꯌꯦꯡꯂꯨꯗ ꯄꯤꯕꯥꯁꯨ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯈꯠꯂꯤ. ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯒ ꯃꯥꯌꯣꯛꯅꯗꯨꯅ ꯐꯝꯃꯤ. ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯥꯌꯣꯛꯅꯕꯗ ꯐꯝꯂꯒ ꯅꯨꯄꯤꯗꯨꯗ ꯍꯥꯏꯐꯦꯠꯁꯨ ꯌꯦꯡꯂꯤ. ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯗꯤ ꯃꯃꯥꯏ ꯐꯥꯎꯕ ꯅꯣꯟꯈꯠꯂꯛꯇꯦ. ꯂꯥꯏꯔꯤꯛ ꯃꯥꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯖꯕꯅꯤ. ꯄꯤꯕꯥꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯅꯠꯇꯦ, ꯃꯥꯏꯅꯧꯕꯤ ꯃꯥꯕꯨ ꯌꯦꯡꯂꯤꯕꯅꯤ. ꯄꯤꯕꯥ ꯃꯥꯅ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯂꯤꯉꯩ ꯅꯨꯄꯤ ꯑꯁꯤꯁꯨ ꯊꯨꯅ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯄꯅꯤ. ꯕꯤꯕꯥꯔꯦꯜ ꯈꯧꯇꯛ ꯆꯥꯏ. ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯔꯒ ꯈꯥꯡꯉꯤ.
ꯃꯤꯠꯌꯦꯡ ꯑꯗꯨ ꯊꯝꯐꯝ ꯈꯪꯗ꯭ꯔꯗ ꯃꯉꯛꯇ ꯍꯥꯏꯐꯦꯠ ꯏꯟꯈꯠꯂꯒ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯃꯥꯏꯅꯧꯕꯤ ꯃꯥꯅꯁꯨ ꯍꯪꯂꯛꯂꯝꯃꯤ꯫ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯗ ꯕꯤꯕꯥꯔꯦꯜꯁꯨ ꯃꯀꯣꯛꯇꯣ ꯍꯥꯏꯔꯤ꯫ ꯑꯆꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯂꯒ ꯅꯨꯄꯤꯗꯨ ꯂꯥꯏꯔꯤꯛꯇ ꯑꯃꯨꯛ ꯃꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯕꯤꯕꯥꯔꯦꯜꯁꯨ ꯅꯦꯅꯥ ꯇꯥꯅ ꯁꯣꯔ ꯑꯃꯗꯤ ꯍꯣꯟꯗꯣꯛꯆꯩ꯫ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯐꯅ ꯀꯨꯏꯅ ꯐꯝꯂꯕ ꯃꯇꯨꯡ ꯑꯅꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯂꯒ ꯋꯥꯡꯃꯗ ꯊꯣꯛꯂꯛꯂꯤ꯫ ꯒꯥꯔꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯕꯤꯕꯥꯔꯦꯜꯅ ꯍꯪꯂꯛꯏ꯫ ꯃꯥꯏꯅꯧꯕꯤ, ꯑꯩ ꯊꯤꯜꯂꯝꯃꯒꯦ꯫ ꯌꯥꯔꯅꯤ, ꯑꯩ ꯂꯥꯏꯟꯗ ꯁꯨꯝ ꯍꯟꯈ꯭ꯔꯒꯦ꯫ ꯅꯨꯡꯉꯥꯏꯇꯦ ꯀꯩꯗꯧꯔꯒꯦ, ꯑꯁꯨꯛ ꯅꯛꯄꯁꯤꯕꯨ ꯑꯩ ꯁꯨꯝ ꯊꯤꯜꯂꯝꯃꯒꯦ꯫ ꯌꯥꯔꯅꯤ, ꯅꯪ ꯊꯦꯡꯈꯤꯅꯕꯅꯤ꯫ ꯋꯥꯔꯤ ꯇꯧꯒꯅꯨ, ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯤ꯫ ꯃꯥꯏꯅꯧꯕꯤ ꯈꯨꯝꯗꯦ꯫ ꯈꯨꯝꯗꯕꯁꯤꯅꯁꯨ ꯍꯦꯟꯅ ꯕꯤꯕꯥꯔꯦꯜ ꯃꯥꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯁꯤꯜꯂꯛꯄꯅꯤ꯫ ꯂꯧꯁꯦ, ꯆꯠꯅꯕ ꯇꯧꯔꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯕꯥꯔꯦꯜ ꯑꯦꯛꯇꯤꯚꯥ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯈꯠꯂꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯑꯃꯒꯨꯝ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯞꯅ ꯀꯥꯈꯠꯂꯝꯃꯤ꯫ ꯑꯅꯤꯗꯨ ꯊꯧꯗꯣꯔꯛꯂꯦ ꯀꯣꯂꯦꯖꯀꯤ ꯒꯦꯠ ꯇꯝꯅ꯫ ꯌꯥꯏꯇꯝꯕ ꯃꯥꯁꯨ ꯂꯩꯔꯝꯕꯅꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯉꯥꯏꯔꯒ꯫ ꯌꯥꯏꯇꯝꯕ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯑꯅꯤꯗꯨꯅ ꯎꯈꯤꯗ꯭ꯔꯦ꯫ ꯒꯥꯔꯤꯗꯨ ꯅꯥꯀꯜ ꯑꯃꯗ ꯊꯧꯈ꯭ꯔꯦ꯫ ꯆꯠꯈꯤꯕ ꯑꯅꯤꯁꯤꯗ ꯌꯦꯡꯂꯒ ꯌꯥꯏꯇꯝꯕ ꯌꯥꯝ ꯆꯥꯛꯅ ꯂꯩꯍꯧꯔꯤ꯫ ꯃꯥ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯥꯗꯨ ꯀꯟꯇ꯭ꯔꯣꯜ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯉꯥꯡꯁꯪ ꯍꯦꯛ ꯉꯥꯡꯉꯤ꯫ ꯑꯉꯥꯎꯕ ꯅꯨꯡꯁꯤꯠ ꯍꯧꯔꯛꯀꯗꯧꯔꯤ꯫ ꯉꯁꯤꯗꯤ ꯀꯨꯝꯍꯩ ꯇꯥꯒꯗꯧꯔꯤ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯅꯤꯡꯗ ꯇꯣꯡꯂꯕꯅꯤꯅ ꯕꯤꯕꯥꯗꯤ ꯃꯉꯣꯟꯗ ꯅꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯒꯥꯔꯤꯗꯨ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯊꯧꯔꯤ꯫ ꯑꯁꯥꯡꯕ ꯂꯝꯕꯤ ꯑꯣꯏꯗꯕ ꯃꯔꯝꯅ ꯃꯇꯦꯛ ꯈꯔ ꯊꯧꯕꯗ ꯂꯝꯕꯤꯗꯨ ꯌꯧꯈꯤꯕꯅ ꯍꯦꯛꯇ ꯍꯥꯜꯂꯤ꯫ ꯊꯣꯡꯒꯥꯜ ꯃꯄꯥ ꯆꯞ ꯆꯥꯅ ꯈꯥꯝꯕꯤꯕꯅꯤ꯫ ꯃꯥꯏꯅꯧꯕꯤ ꯃꯥꯁꯨ ꯑꯗꯨꯃꯛ ꯀꯨꯝꯊꯩ꯫ ꯕꯤꯕꯥ, ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ꯫ ꯁꯤꯁꯦ ꯅꯣꯏꯒꯤ ꯊꯣꯡꯒꯥꯜ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ꯫ ꯑꯣ, ꯂꯝꯕꯤ ꯊꯣꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯆꯪꯉꯛꯀꯦ ꯑꯗꯨꯗꯤ꯫ ꯍꯣꯏ, ꯌꯥꯏꯌꯦ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯪꯉꯒꯦꯀꯣ꯫ ꯑꯝꯇ ꯀꯩꯗꯧꯔꯒꯦ? ꯅꯪꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯣ ꯑꯝꯇ ꯂꯧꯍꯧꯒꯦ꯫ ꯂꯧꯒꯦ ꯈꯜꯂꯒ ꯑꯩ ꯑꯗꯨꯝ ꯀꯧꯔ ꯂꯩꯔꯦ꯫ ꯑꯣ, ꯍꯣꯏ ꯍꯣꯏ, ꯑꯩ ꯍꯥꯏꯔꯛꯀꯦ꯫ ꯑꯩꯒꯤ ꯐꯣꯟꯁꯦ ꯃꯅꯨꯡꯗ ꯌꯥꯎꯈ꯭ꯔꯦ, ꯂꯧꯊꯣꯛꯄ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯣ, ꯌꯥꯔꯅꯤ ꯌꯥꯅꯤ, ꯑꯩ ꯄꯦꯄꯔꯗ ꯏꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯅꯧꯕꯤ ꯕꯦꯒꯇꯒꯤ ꯄꯦꯄꯔ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯃꯇꯧꯗꯨ ꯎꯔꯒ ꯕꯤꯕꯥꯔꯦꯜ ꯇꯍꯥꯅ ꯈꯨꯠꯇ ꯑꯣꯏꯅ ꯑꯗꯨꯝ ꯏꯔꯣ, ꯄꯦꯟꯁꯤꯜꯗ ꯂꯩꯔꯦ꯫ ꯃꯁꯥꯅ ꯑꯗꯨꯃꯛ ꯏꯖꯔꯁꯨ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯤꯕꯥꯔꯦꯜ ꯃꯥꯅ ꯃꯀꯣꯛ ꯁꯥꯟꯅꯔꯛꯄꯅꯤ꯫ ꯏꯐ ꯐꯅ ꯑꯗꯨꯃꯛ ꯈꯟꯗꯣꯛꯄ ꯃꯔꯝꯅ ꯃꯥꯏꯅꯧꯕꯤ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯕꯤꯕꯥꯔꯦꯜ ꯈꯨꯕꯥꯛꯇꯨ ꯇꯤꯡꯊꯣꯛꯏ꯫ ꯃꯈꯨꯠꯇ ꯄꯦꯟꯗꯨ ꯄꯥꯏꯈꯤꯗꯨꯅ ꯃꯥꯏꯅꯧꯕꯤ ꯃꯥꯅꯁꯨ ꯅꯝꯕꯔꯗꯨ ꯏꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯤꯕꯥꯔꯦꯜ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯌꯥꯏꯇꯝꯕꯅ ꯐꯠ ꯀꯟꯊꯣꯔꯛꯏ꯫ ꯑꯅꯤꯗꯨ ꯏꯉꯛꯉꯛꯅ ꯌꯥꯏꯇꯝꯕ ꯃꯉꯣꯟꯗ ꯌꯦꯡꯂꯤ꯫ ꯌꯥꯏꯇꯝꯕꯁꯨ ꯌꯥꯝ ꯁꯥꯎꯅ ꯕꯤꯕꯥꯔꯦꯜꯗ ꯑꯣꯟꯁꯤꯜꯂꯒ ꯅꯪꯗꯤ ꯅꯈꯨꯠ ꯄꯥꯟꯗꯕ꯭ꯔꯣ? ꯑꯗꯨꯒ ꯅꯝꯕꯔ ꯂꯧꯕꯁꯨ ꯌꯥꯔꯣꯏ꯫ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯨꯕꯅ ꯕꯤꯕꯥꯁꯨ ꯉꯁꯤꯗꯤ ꯈꯣꯟ ꯋꯥꯡꯉꯤ꯫ ꯍꯦ, ꯅꯪ ꯀꯅꯥꯅꯣ? ꯑꯩ ꯈꯪꯉꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯈꯨꯠ ꯌꯧꯅꯔꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯅꯨꯄꯤꯗꯨ ꯌꯥꯏꯇꯝꯕꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯌꯨꯝꯗ ꯍꯜꯂꯣ ꯆꯠꯂꯣ꯫ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯍꯟꯗꯣꯏꯕ? ꯌꯥꯝ ꯊꯨꯅ ꯑꯝꯇ ꯍꯜꯂꯣ, ꯆꯠꯂꯣ꯫ ꯑꯩꯅ ꯆꯠꯈ꯭ꯔꯒ ꯅꯣꯏ ꯂꯣꯏꯅ ꯀꯩꯗꯧꯍꯧꯒꯦ ꯍꯥꯏꯕꯅꯣ? ꯐꯥꯊꯕ ꯉꯝꯍꯧꯗꯦ꯫ ꯅꯨꯄꯤ ꯃꯥꯒꯤ ꯅꯧꯔꯕ ꯈꯨꯠꯁꯥ ꯑꯗꯨꯅ ꯅꯨꯄꯥ ꯑꯁꯤꯗ ꯍꯦꯛꯇ ꯊꯥꯖꯤꯟꯈꯤ꯫ ꯌꯥꯏꯇꯝꯕ ꯌꯥꯝ ꯁꯥꯎꯅ ꯃꯥꯏꯅꯧꯕꯤ ꯃꯉꯣꯟꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ꯫ ꯋꯥꯁꯨ ꯉꯥꯡꯗꯦ꯫ ꯊꯥꯕꯗꯤ ꯊꯥꯗꯣꯛꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯋꯥꯔꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯏꯅꯧꯕꯤ ꯃꯉꯣꯟꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯅꯨꯄꯥꯗꯨ ꯊꯨꯅ ꯃꯃꯥꯏ ꯂꯩꯈꯤ꯫ ꯈꯝꯅꯤꯡꯕꯗꯤ ꯐꯥꯎꯔꯤ꯫ ꯆꯠꯈꯤꯅꯨ ꯍꯥꯏꯗꯨꯅ ꯂꯥꯎꯅꯤꯡꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯊꯧꯅꯥꯗꯤ ꯏꯀꯥꯏꯕꯒꯤ ꯕꯜ ꯑꯃꯅ ꯈꯥꯖꯤꯟꯕꯤꯈ꯭ꯔꯦ꯫ ꯁꯥꯎꯈ꯭ꯔꯕꯗꯤ ꯃꯑꯣꯡ ꯑꯃꯅꯤ꯫ ꯃꯤ ꯂꯥꯏ ꯀꯔꯤꯝꯇ ꯆꯪꯕ ꯅꯠꯇꯦ ꯃꯉꯣꯟꯗ꯫ ꯃꯥꯒꯤ ꯒꯥꯔꯤ ꯕꯨꯂꯦꯠ ꯑꯗꯨ ꯍꯧꯅ ꯍꯦꯛꯇ ꯉꯪꯈꯠꯂꯤ꯫ ꯑꯁꯥꯎꯕ ꯐꯨꯗꯣꯛꯄ ꯑꯣꯏꯅ ꯁ꯭ꯄꯤꯠꯇꯨ ꯌꯥꯝ ꯌꯥꯡꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯁꯤꯅ ꯆꯠꯈ꯭ꯔꯒ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯍꯧꯅ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯃꯇꯧꯗ ꯕꯤꯕꯥꯔꯦꯜꯁꯨ ꯍꯪꯂꯛꯏ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯑꯩ ꯆꯨꯝꯅ ꯈꯟꯕꯗꯤ ꯉꯝꯗꯦ꯫ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ, ꯑꯁꯤꯕꯨ ꯀꯅꯥꯅꯣ?